Naisabi Thamoigi Naisabi Spider-Man su natte aidi aisi nangi Nikhil ni Nikhil Taning de masi sono surabra kinam tawri phone met laga isai saklama Nikhil do chap lep laga niklom de yagli kaino ni pa kari isai no do bo isai sakpa ya da rai si bo jut men chabam sa adi fai all in the radio da sakena khali bani kari moigi isai khan mi yam nei dai ne aduda Naisabi da dedicate tawdrumi makhoi ni khaktani college ki beranda da family bodo makhoi gi subject department pun basunatri atopagi dani beranda da salai hoi lakpado Nikhil na uragli nipa keng basilai tu niksu kanano khanduna haife onthok laga yenglui salai hoi uram maduda machin namado hairap chingkhatuna karem kathaina bugum nei salai hoi ne mapado helan thokibada ngairi khongkap so ama muktani hendongli bado ni usita mo ongda wai krai ragli nungsa sayana swada changsilaga ingbra na yengmani kaino khangsa sarida onthok na yakna sakreda ya ehini pa nikna hari bawadu tabada chalam salai do chaplepi Nikhil di tingak nikta muyeng salai da muyeng tawduna lei nik famla managi hawali magi bek to ma fatyan silaga lawasini pa aying mamamta khanau sida hejiluse Nikhil sa hawalaga nikki matung inei nikoi sa satkre salai mamito khana nik hoida yengduna lefauri somda nikto canteen lomda natama maikayram maromda chatpadu Nikhil hangaklami kadai na nipa aying butha usedai nikto Nikhil da mamito pairap yenglaga hai sak nangama pharoi dori pung kya takre phire padu thora kadam kya waligi Nikhil magi khudang ngari duda yenglaga hairagli minute manga dara wali phirang amtang thechila ngai radiba pung se hokiba khangoroi se thechining bro college campus da pudu buthoro thelege na harini aingona ge na tonga mani panang yai ko aine yai ha wathi di ya ki matung da so phire pagi ko lakli Nikhil na loiramo kai wai leino get on da dum thoro phone thamkibaga Nikhil na law gari thorose moini su gari khampam nom da lakli miranga lai jaga sa leiramli mirangi gari do inthokli male nupani da so hoi mai haida makhoi gari do inthok na matawri dada ani sa aikhoi daga kau de ko Nikhil na akhoi di noi sarong ga do maluri kauge kauranga amu phasana khumbirak tradina khanjanari bani mirana sengtoke na khalamani ado saunarisi ko hongdama mo tamaga masuna teba Nikhil na hoini adumudi aikhoi ni chalhoi da haido wani ikai ge tawi ko mirana kaisu kai da ado dada masini niktu mirada haifet yengli amu thokre mirada laizada tumina khuning na thilaga nikta kaungdama ingi tarakli laiza sugalaga tumin chirol tawri ngamore be na pase amung tanaraga phugi na hairani as ibe manang se pangre nupa bole na thamau nambro kharang oksinar so adum yadromi mapa mom ga se udro yengo aima iyo ngawe ni laiza mamito phaina mirada yengli Nikhil da akhoi taba yada bawaro yangang ne da mirana nati da kai da no ma chapo charo se na gi tawni laizana padai rakli ayaroi imana jaini Nikhil khasik nok laga yani da mai kai tawri ni laiza ikai be ro laiza ko mom khangre lala tong na lei miradi yani hayo da ingit hairi laizana hoi yani Nikhil nikton silaga yarabuni pa nikai shukum langte yeng mata mo yengakli phire paso makhoi manak yoragli Nikhil na chatpa yaramo mira lais don silaga
ꯌꯥꯔꯕꯣ? ꯂꯥꯏꯖꯅ ꯈꯪꯗꯦ ꯇꯥꯗꯁꯨ ꯉꯥꯏꯔꯝꯅꯤ. ꯅꯤꯛꯇꯣ ꯄꯩꯔꯞꯅ ꯂꯥꯏꯖꯗ ꯌꯦꯡꯉꯛꯂꯤ. ꯃꯥꯅ ꯌꯦꯡꯕꯒ ꯂꯥꯏꯖꯅ ꯌꯦꯡꯉꯛꯄꯒ ꯃꯄꯥꯕꯨ ꯆꯥꯅ ꯊꯣꯛꯈ꯭ꯔꯦ. ꯂꯥꯏꯖꯗꯣ ꯐꯟ ꯑꯣꯟꯊꯈ꯭ꯔꯦ. ꯃꯤꯔꯥꯅ ꯑꯩꯅ ꯊꯤꯜꯂꯛꯑꯒꯦꯅ ꯀꯣꯛ ꯍꯥꯏꯈ꯭ꯔꯣ. ꯂꯥꯏꯖꯁꯨ ꯇꯟ ꯍꯥꯏ. ꯍꯣꯏ. ꯃꯌꯥꯝꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯀꯥꯅꯈ꯭ꯔꯦ. ꯊꯧꯒꯗꯕꯒꯤ ꯔꯦꯗꯤꯗ ꯂꯩꯅꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯃꯤꯔꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯂꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯜꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤ. ꯂꯥꯏꯖ. ꯂꯥꯏꯖꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯂꯥꯏꯍꯣꯏ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯤꯠ ꯂꯩꯈꯤꯗ꯭ꯔꯦ. ꯌꯥꯝ ꯇꯟꯅ ꯈꯨꯝꯃꯛꯂꯤ. ꯀꯩ ꯍꯥꯏꯒꯦ? ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯑꯁꯤꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯃꯤꯔꯥ ꯈꯨꯅꯤꯡꯅ ꯂꯥꯏꯖꯗ ꯀꯛ ꯊꯤꯜꯂꯤ. ꯀꯔꯤ ꯄꯥꯎꯈꯨꯝꯅꯣꯅꯨꯕꯣ? ꯌꯨꯝꯗ ꯍꯜꯂꯅꯤꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯂꯥꯏꯖ ꯈꯛ ꯇꯥꯅꯕ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯋꯥꯗꯨ ꯁꯦꯝꯗꯣꯛꯂꯒ ꯗꯥꯁꯂꯥꯏ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯤ. ꯅꯤꯛꯇꯨ ꯅꯤꯈꯤꯜ ꯑꯃꯗꯤ ꯐꯤꯔꯦꯞ ꯄꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯤꯄꯥ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛ. ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯤꯈꯤꯜꯒ ꯐꯤꯔꯦꯞꯄꯒꯁꯨ ꯉꯛꯅ ꯌꯦꯡꯅꯩ. ꯅꯤꯈꯤꯜꯅ ꯏꯆꯟꯅꯅꯤ ꯁꯥꯎꯔꯅꯨꯁꯦ. ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ. ꯅꯣꯡꯃ ꯄꯨꯜꯂꯁꯤꯀꯣ ꯅꯣꯏ ꯁꯤꯁꯇꯥꯔꯁꯨ ꯌꯥꯎꯔꯒ. ꯃꯤꯔꯥꯅ ꯍꯣꯏ ꯌꯥꯏꯌꯦꯗ. ꯅꯤꯈꯤꯜꯒ ꯐꯤꯔꯦꯞꯄꯒꯁꯨ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯁꯦ ꯍꯥꯏꯅꯔꯝꯂꯒ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ. ꯅꯤꯛꯇꯨ ꯒꯥꯔꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ. ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯐꯥꯎ ꯇꯥꯟꯅꯕ ꯉꯝꯗꯕ ꯃꯈꯩ ꯊꯧꯔꯛꯄꯅꯤ. ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯒꯝꯒꯝ ꯆꯪꯉꯛꯂꯤ. ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯕ ꯎꯔꯤ. ꯃꯥꯒꯤ ꯀꯥ ꯆꯪꯉꯛꯇꯨꯅ ꯊꯣꯡꯅ ꯂꯧꯊꯣꯛꯁꯤꯜꯂꯤ. ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯁꯨ ꯐꯃꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯨꯟꯅ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯂꯩ. ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ. ꯉꯁꯥꯏ ꯂꯥꯏꯖꯅ ꯁꯂꯥꯏꯅ ꯍꯥꯏꯈꯤꯕꯗꯣ. ꯗꯥ ꯁꯂꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗꯅꯤ. ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ, ꯁꯥꯎꯅꯤꯡꯕ, ꯌꯥꯝ ꯏ ꯍꯥꯏꯒꯠꯄ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯤꯕ. ꯇꯁꯦꯡꯅ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯅꯔ ꯃꯥꯜꯂꯦ. ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯃꯈꯨꯠ ꯈꯨꯗꯨꯝꯗꯨ ꯇꯥꯁꯤꯟꯗꯨꯅ ꯈꯪꯇꯤꯅ ꯊꯤꯟꯖꯤꯜꯂꯤ. ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯃꯤꯡꯁꯦꯜꯗꯣ. ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ. ꯃꯈꯨꯠꯇꯨꯁꯨ ꯃꯤꯡꯁꯦꯜꯅ ꯌꯥꯠꯄꯒꯤ ꯏ ꯂꯣꯏꯅ ꯊꯣꯛꯂꯦ. ꯏꯔꯤꯛꯁꯤꯡꯗꯨꯅ ꯂꯩꯃꯥꯏꯗꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ. ꯆꯩꯅꯥꯒꯗꯨ ꯐꯥꯎꯈꯤꯗ꯭ꯔꯦ. ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ. ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯤꯕ? ꯁꯨꯞꯅꯇꯒꯤ ꯋꯥꯍꯩ ꯑꯅꯤꯈꯛꯀꯤꯅꯤ. ꯗꯥ ꯁꯂꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ. ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯨꯔꯕꯅꯣ? ꯇꯁꯦꯡꯅ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯆꯥꯛꯂꯕ꯭ꯔꯥ? ꯋꯥꯈꯜ ꯆꯣꯏꯔꯛꯂꯕ꯭ꯔꯥ? ꯃꯥꯅ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯂꯣꯌꯨꯝꯕꯁꯨ ꯃꯥꯕꯨ ꯀꯧꯔꯒ ꯊꯣꯡꯗꯨ ꯊꯤꯜꯂꯛꯂꯤ. ꯇꯥꯔꯁꯨ ꯅꯤꯛ ꯇꯥꯁꯤꯟꯅꯗꯦ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗꯕ ꯉꯝꯃꯤ ꯅꯤꯛ. ꯁ꯭ꯌꯥꯝ ꯑꯃꯗꯤ ꯂꯣꯌꯨꯝꯕꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯃꯄꯥꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ. ꯊꯣꯡꯁꯨ ꯍꯥꯡꯂꯛꯇꯕꯒꯨꯝ ꯇꯧ. ꯑꯗꯨꯛ ꯌꯥꯝꯅ ꯀꯧꯕꯗꯨꯗ ꯈꯨꯝꯂꯛꯇꯕꯗꯨꯅ ꯍꯦꯟꯅꯁꯨ ꯄꯥꯈꯠꯈ꯭ರೆ. ꯅꯤꯛꯇꯤ ꯀꯩꯁꯨ ꯊꯧꯁꯥꯗꯦ. ꯕꯥꯔꯣꯝꯗ ꯆꯪꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ. ꯂꯣꯏꯕꯒ ꯑꯁꯨꯛꯄ ꯃꯈꯨꯠꯇꯨꯁꯨ ꯐꯦꯕ꯭ꯔꯤꯛꯀꯤ ꯕꯦꯟꯗꯦꯖ ꯑꯃꯅ ꯌꯦꯠꯁꯤꯜꯂꯤ. ꯀꯣꯟꯅ ꯊꯪꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ. ꯃꯥꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯁꯤꯜꯂꯤ. ꯄꯥꯕꯣ ꯀꯩꯅꯣ? ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯂꯤ. ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯣ? ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯜꯗꯨꯅꯤ ꯀꯥꯏꯈ꯭ꯔꯦ. ꯀꯔꯤ ꯀꯃꯥꯏꯅ ꯀꯥꯏꯔꯤꯕ? ꯉꯁꯥꯏꯈꯩ ꯎꯔꯗꯤ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯣꯛꯂꯤꯕꯗꯣ ꯍꯧꯖꯤꯛ ꯈꯛꯇ ꯎꯔꯛꯂꯤ. ꯈꯨꯠꯁꯤꯅ ꯀꯌꯥꯝ ꯁꯣꯛꯑꯕ? ꯀꯃꯥꯏꯅ ꯀꯥꯏꯔꯤꯅꯣ ꯃꯤ ꯅꯪꯕꯣ? ꯄꯪꯀꯥꯏꯗ ꯀꯥꯏꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ. ꯈꯪꯗꯦ ꯑꯩꯁꯨ. ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯆꯥ ꯁꯦꯝꯍꯜꯂꯛꯎꯔꯣ? ꯌꯥꯔꯅꯤ ꯄꯥꯎ. ꯁ꯭ꯌꯥꯝꯒ ꯂꯣꯌꯨꯝꯕꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯛ ꯃꯆꯤꯜꯗꯨꯗ ꯇꯞꯅ ꯁꯣꯜꯂꯛꯂꯤ. ꯃꯟꯗꯨꯒꯤ ꯃꯤꯅꯥꯏ ꯃꯆꯥꯗꯨꯅꯅꯦ ꯅꯪꯅ ꯂꯝꯁꯤꯁꯤꯌꯨ. ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯁꯛꯍꯦꯟꯕꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ. ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯨꯔꯦꯕ ꯋꯥꯈꯜꯅꯣ ꯈꯪꯗ꯭ꯔꯦ. ꯉꯁꯥꯏ ꯅꯤꯛꯅ ꯃꯃꯤꯠ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯈꯤꯕꯗꯣ ꯈꯪꯎ ꯎꯔꯛꯂꯤ. ꯍꯤꯞꯂꯝꯕꯗꯒꯤ ꯂꯥꯏꯖ ꯂꯣꯡꯅ ꯍꯧꯒꯠꯂꯤ. ꯕꯦꯠ ꯅꯨꯄꯥ ꯍꯥꯏꯁꯤ. ꯏꯕꯦꯝꯃ. ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ. ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯆꯔꯥꯋꯥꯟꯒꯤꯁꯨꯅꯦ ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯋꯥꯔꯕꯣ? ꯂꯥꯏꯖ ꯃꯔꯥꯏꯕꯛꯇ ꯀꯥꯔꯝꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯗꯨ ꯃꯥꯒꯤ ꯔꯨꯃꯥꯜꯗꯨꯅ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯂꯒ
ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯕꯥꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯇꯥꯊꯣꯛꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯀꯤꯆꯟꯗ ꯆꯪꯉꯛꯂꯤ ꯃꯃꯥꯅ ꯆꯔꯥ ꯋꯥꯅꯕ ꯆꯥꯛꯇꯣ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯊꯅꯝꯂꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯟꯁꯥꯡꯗꯣ ꯃꯜꯂꯤ ꯂꯥꯏꯖ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯏꯔꯤꯛ ꯂꯧꯕ ꯆꯠꯂꯨꯁꯦ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯨꯟꯁꯤꯕ ꯍꯣꯏꯗꯅꯤ ꯍꯥꯏꯕꯁꯨ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯁꯦ ꯑꯗꯣ ꯏꯃꯥ ꯗꯥ ꯄꯨꯟꯁꯤꯕꯗꯣ ꯊꯕꯛ ꯆꯠꯊꯣꯛꯑꯝꯃꯗꯤ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯤꯁꯤꯔꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯏꯃꯥ ꯑꯦꯟꯁꯥꯡ ꯃꯂꯝꯕꯗꯨ ꯂꯦꯞꯄꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯂꯥꯏꯖ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯇꯣꯛꯂꯗꯨꯅ ꯀꯣꯂꯤꯛꯁꯤꯡꯗꯨ ꯕꯦꯁꯤꯟꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯜꯂꯣ ꯄꯨꯟꯁꯤꯕ ꯏꯃꯥ ꯇꯥꯏꯌꯦ ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯤ ꯄꯨꯟꯁꯤꯕ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯤ ꯅꯪꯕꯨ ꯍꯌꯦꯡ ꯁꯪꯒꯗ꯭ꯔꯣ ꯅꯆꯟꯅ ꯂꯥꯏꯔꯤꯛ ꯂꯧꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯤꯌꯦ ꯁꯪꯅꯤ ꯏꯃꯥ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯍꯦꯛ ꯂꯥꯛꯑꯒꯦ ꯏꯃꯥ ꯆꯥꯛꯁꯤꯗ ꯆꯥꯔꯁꯦ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯂꯥꯏꯖ ꯃꯃꯥꯗ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯅ ꯍꯥꯏꯔꯤ ꯏꯃꯥ ꯇꯜꯂꯦ ꯍꯥꯏꯌꯨ ꯏꯀꯥꯏꯖꯩꯕ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯏꯕꯨꯡꯉꯣ ꯅꯆꯟꯅ ꯇꯜꯂꯤ ꯍꯥꯏꯅꯦ ꯏꯃꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯣ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯃꯥ ꯂꯩꯇꯦ ꯍꯥꯏꯌꯣ ꯑꯩ ꯇꯜꯂꯦꯕ ꯋꯥꯔꯤ ꯁꯥꯕ ꯍꯩꯃꯥ ꯀꯣꯛ ꯄꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯜꯗꯨ ꯇꯟꯅ ꯄꯥꯏꯈꯠꯂꯤ ꯍꯟꯗꯛꯁꯨ ꯈꯣꯟꯖꯦꯜꯒꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯅ ꯍꯥꯏꯔꯛꯂꯤ ꯍꯜꯂꯣ ꯀꯥꯗ ꯆꯪꯉꯨ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯐꯣꯟꯗꯨ ꯄꯥꯏꯔꯒꯅꯦ ꯀꯥꯗ ꯆꯪꯉꯨꯕ ꯂꯥꯏꯖ ꯃꯃꯥꯗ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯃꯥ ꯑꯩ ꯐꯣꯟꯁꯦ ꯄꯨꯔꯒꯦ ꯄꯨꯔꯣ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯈꯔ ꯊꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯀꯥꯔꯛꯂꯤ ꯀꯥ ꯌꯧꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯏꯀꯥꯏ ꯍꯥꯏꯁꯤꯕꯣ ꯁꯨꯝ ꯇꯟꯕ ꯍꯥꯏꯗꯤ ꯀꯩ ꯍꯪꯒꯣꯏꯅꯤ ꯍꯥꯏꯔꯕ ꯁꯨꯝ ꯑꯁ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯁꯨ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯍꯌꯦꯡꯗꯣ ꯏꯃꯥꯒ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯆꯥꯅꯤꯡꯕꯝ ꯊꯣꯡꯂꯝꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ ꯀꯥꯡꯁꯣꯏꯔꯁꯨ ꯌꯥꯏꯅ ꯑꯗꯨꯒꯤ ꯏꯟꯁꯥꯡꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯤꯗ ꯄꯤꯖꯕ ꯍꯧꯅꯕ꯭ꯔꯣ ꯍꯥꯏꯗꯤꯅꯦ ꯌꯦꯟꯂꯥ ꯉꯥꯔꯥ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣꯕ ꯈꯪꯗꯦ ꯑꯩ ꯍꯩꯃꯥ ꯀꯃꯥꯏ ꯉꯥꯡꯅꯅꯦ ꯑꯃꯗꯤ ꯍꯥꯏꯌꯨꯗ ꯅꯪꯕꯣ ꯍꯪꯉꯨꯕ ꯈꯨꯗꯤꯡꯁꯨ ꯈꯪꯅꯤꯡꯉꯛꯇ ꯉꯥꯏꯔꯤ ꯈꯪꯕꯗꯤ ꯑꯃꯠꯇꯁꯨ ꯍꯪꯗꯦ ꯌꯥꯔꯦꯁꯦ ꯏꯃꯥ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯆꯥꯗꯦ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯉꯥ ꯑꯣꯏ ꯊꯣꯡꯉꯝꯃꯒꯦꯀꯣ ꯉꯥ ꯃꯈꯜ ꯍꯪꯉꯔꯣꯏ ꯍꯥꯎꯗꯧꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯝꯃꯒꯦ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯊꯝꯖꯔꯣ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯥꯏꯖꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯐꯣꯟꯗꯨ ꯄꯤꯔꯛꯂꯤ ꯏꯃꯥ ꯍꯌꯦꯡꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯒꯦ ꯍꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯕꯣ ꯉꯟꯇꯥꯅ ꯍꯦꯛ ꯆꯠꯄꯤꯔꯒ ꯂꯣꯏꯔꯦ ꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯏꯃꯥ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡꯗꯨꯗ ꯁꯤꯠꯄ ꯁꯦꯡꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯩꯗꯧꯔꯦ ꯇꯣꯝꯕ ꯍꯌꯦꯡ ꯃꯤ ꯂꯥꯛꯀꯅꯤ ꯆꯥꯛ ꯈꯔ ꯉꯟꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯩꯃꯥ ꯀꯅꯥꯅꯣꯅꯦ ꯏꯆꯟ ꯑꯃꯅꯤ ꯏꯃꯧ ꯑꯣꯏꯗꯣꯏꯔꯣ ꯏꯃꯥꯁꯤꯃ ꯍꯟꯗꯛ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕ ꯏꯆꯟꯗꯣ ꯑꯗꯨꯅꯤ ꯃꯃꯥꯗꯨꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯣꯏꯗ ꯏꯃꯥꯅ ꯏꯆꯥꯗ ꯂꯛꯅꯕꯅꯦ ꯉꯥꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯛꯑꯒ ꯑꯩ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯅꯕ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯄꯥꯕꯨꯡꯗꯤ ꯈꯪꯗꯦ ꯀꯗꯥꯏꯗ ꯊꯣꯛꯈ꯭ꯔꯕꯅꯣ ꯋꯥꯀꯤꯡ ꯊꯣꯛꯈ꯭ꯔꯕꯁꯨ ꯈꯪꯗꯦꯗꯣ ꯍꯅꯨꯊꯪꯁꯤꯗꯅꯦ ꯆꯠꯈ꯭ꯔꯕꯅꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯆꯪꯈ꯭ꯔꯦ ꯁꯧꯔꯥꯒꯤ ꯅꯨꯄꯥꯅꯤ ꯄꯨꯔꯥ ꯁꯧꯔꯥꯅꯤ ꯏꯁꯧ ꯂꯥꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯄꯣꯛ ꯃꯍꯤꯗ ꯌꯥꯎꯔꯛꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯇꯧꯕꯕꯨ ꯑꯁꯤ ꯑꯃꯣꯟꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯃꯤꯅꯥꯏ ꯄꯨꯔꯥ ꯃꯤꯅꯥꯏ ꯍꯥꯏꯕꯤꯒꯦ ꯁꯦꯜ ꯄꯤꯌꯨꯗ ꯍꯥꯏꯌꯨ ꯃꯆꯤꯟ ꯕꯥꯜꯗꯨ ꯅꯨꯡꯗꯨꯝꯅ ꯁꯨꯗꯠꯀꯦ
ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯗ꯭ꯔꯤꯐꯥꯎ ꯁꯦꯜꯁꯨ ꯄꯤꯕꯤꯔꯣꯏ ꯁꯨꯅꯤꯡꯉꯒꯁꯨ ꯁꯨꯅꯤꯡꯗ꯭ꯔꯒ ꯅꯋꯥ ꯂꯧꯗꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯁꯧꯔꯥꯛ ꯑꯣꯜꯂꯤꯕꯗꯣ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯨꯗꯅꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯁꯦꯝꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗ ꯈꯔ ꯐꯖꯔꯨꯗꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯌꯥꯎꯔꯝꯕꯗꯨꯗ ꯉꯥꯡꯂꯤꯕꯅꯤ ꯇꯞꯅ ꯏꯪꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯗꯦ ꯍꯦꯛꯇ ꯐꯤꯡꯒꯠꯇꯨꯅ ꯂꯥꯛꯊꯔꯤꯕꯅꯤ ꯃꯈꯨꯠ ꯑꯅꯤꯒꯗꯣ ꯄꯣꯀꯦꯠꯇꯨꯗ ꯍꯨꯝꯖꯤꯜꯂꯤ ꯌꯥꯝ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯦꯞꯂꯤ ꯌꯥꯔꯦ ꯍꯟꯈ꯭ꯔꯣ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯍꯩ ꯃꯌꯥꯟꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯤꯛꯇ ꯍꯪꯒꯠꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯕ ꯃꯇꯤꯛ ꯅꯠꯇ꯭ꯔꯦ ꯀꯤꯅ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯁꯨ ꯍꯣꯏ ꯂꯥꯛꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯦ ꯃꯃꯥꯝꯆꯥ ꯆꯪꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤ ꯏꯕꯨꯡꯉꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦꯅꯦ 9 ꯇꯥꯍꯧꯔꯦ ꯄꯨꯡꯗꯤ ꯁꯔꯁꯥ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯕꯅꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯤ ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤꯅꯦ ꯇꯞꯅ ꯑꯗꯨꯝ ꯊꯣꯡꯉꯨꯗ ꯏꯃꯥ ꯁꯣꯝꯗ ꯂꯥꯏꯁꯤꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯥꯒꯤ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯗꯣ ꯈꯜꯂꯤ ꯏꯁꯝ ꯁꯝꯖꯕꯤ ꯂꯥꯏꯖꯅꯤ ꯏꯔꯥꯡ ꯌꯥꯎꯖꯗꯕꯤ ꯂꯦꯚꯦꯟꯗꯔ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯃ ꯁꯦꯠꯅꯕ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯣꯞꯁ ꯑꯃꯒ ꯑꯅꯤꯗꯨ ꯁꯦꯠꯆꯤꯟꯈꯤꯕꯗꯗꯤ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯅ ꯐꯖꯈ꯭ꯔꯦ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕꯗꯨ ꯂꯣꯏꯕꯒ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯃꯛꯂꯤ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯁꯨ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤꯔꯣ ꯑꯗꯣ ꯏꯃꯥ ꯑꯃꯨꯛ ꯉꯟꯕ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯑꯣꯏꯗ ꯆꯥꯛ ꯂꯣꯏꯕ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯛꯍꯦꯟꯁꯨ ꯉꯥꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯁꯛꯍꯦꯟꯕꯒ ꯄꯨꯟꯅ ꯄꯨꯟꯁꯤꯕ ꯍꯣꯏ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ ꯃꯤꯅꯠꯁ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯌꯧꯔꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯁꯛꯍꯦꯟꯕ ꯅꯪ ꯍꯟꯒꯦꯁꯨ ꯍꯜꯂꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯧꯕ ꯂꯥꯛꯑꯣꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯁꯛꯍꯦꯟꯅ ꯍꯣꯏ ꯃꯦꯗꯥꯝ ꯁꯛꯍꯦꯟꯁꯨ ꯍꯟꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯆꯪꯉꯛꯂꯤ ꯇꯁꯦꯡꯕꯗꯤ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯕꯃꯛ ꯑꯣꯏꯔꯕꯁꯨ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅꯗꯤ ꯈꯪꯂꯕꯅꯤ ꯆꯥꯎꯔꯥꯛꯄ ꯖꯒꯥꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯑꯁꯥꯔꯥꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯑꯁꯥꯔꯥꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯂꯥꯛꯀꯅꯤꯅꯣ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯃꯥꯅꯦ ꯏꯆꯦ ꯀꯧꯒꯗ꯭ꯔꯣ ꯑꯁꯥꯔꯥꯅꯤꯅ ꯑꯩꯅ ꯈꯖꯤꯛ ꯍꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤ ꯏꯅꯥꯎ ꯑꯗꯨꯝ ꯀꯧꯔꯒꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯣ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯍꯣꯏ ꯏꯆꯦ ꯁꯤꯅ ꯏꯆꯥꯅꯨꯄꯤꯅꯤ ꯑꯁꯥꯔꯥꯅꯤꯁꯨ ꯂꯥꯏꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯂꯤ ꯏꯆꯥꯒꯤꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯖꯗꯣ ꯂꯨꯛꯊꯔꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯛꯂꯤ ꯏꯃꯥ ꯂꯥꯏꯖ ꯀꯧꯏ ꯑꯁꯥꯔꯥꯅꯤꯗꯤ ꯂꯥꯏꯖꯕ ꯎꯕꯗ ꯃꯃꯤꯠꯇꯣ ꯀꯨꯞꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯑꯁꯥꯔꯥꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯨꯛꯊꯈ꯭ꯔꯦ ꯑꯁꯥꯔꯥꯅꯤꯅ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯅꯦ ꯑꯣꯟꯊꯣꯛꯅ ꯆꯨꯅꯈ꯭ꯔꯦꯗ ꯐꯖꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯤ ꯇꯁꯦꯡꯅ ꯂꯥꯏꯖꯗꯣ ꯍꯥꯟꯅꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕꯒꯨꯝ ꯇꯧꯔꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯋꯥꯡꯂꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗ ꯁꯦꯠꯂꯤꯕ ꯂꯦꯚꯦꯟꯗꯔꯒꯤ ꯐꯅꯦꯛ ꯑꯃꯗꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯂꯤꯠꯂꯤꯕ ꯇꯣꯞꯁꯇꯨꯅ ꯆꯥꯟꯅꯅ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯥꯞꯈ꯭ꯔꯦ ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯤ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯆꯣꯏꯆꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯐꯖꯩ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯐꯖꯩ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅꯁꯨ ꯍꯦꯜꯂꯣꯏ